ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ ꯑꯃꯗꯤ ꯃꯦ ꯊꯥꯗ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤꯕ 19 ꯁꯨꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜꯗ ꯃꯅꯤꯄꯨꯔꯒꯤ ꯏꯟꯅꯔ ꯑꯃꯁꯨꯡ ꯑꯥꯎꯇꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯅꯤꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯥꯒꯠꯅꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯅ AICCꯗ ꯉꯔꯥꯡ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯅꯔꯗ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯗꯦꯜꯂꯤꯒꯤ ꯁꯦꯟꯇꯔ ꯐꯣꯔ ꯗ ꯁ꯭ꯇꯗꯤ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯁꯤꯁꯇꯝꯁꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯑꯃꯁꯨꯡ ꯑꯥꯎꯇꯔꯗꯅ ꯍꯥꯟꯅ ꯎꯈ꯭ꯔꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯑꯣꯏꯔꯝꯕ ꯑꯜꯐ꯭ꯔꯦꯗ ꯀꯥꯟꯉꯝ S. ꯑꯥꯔꯊꯔꯕꯨ ꯊꯥꯒꯠꯅꯕ ꯉꯔꯥꯡ ꯐꯝꯈꯤꯕ MPCCꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ AICCꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯔꯦꯀꯃꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯟꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦꯟꯗ꯭ꯔꯣꯒꯤ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯌꯨꯝꯗ CLP ꯂꯤꯗꯔ ꯑꯃꯁꯨꯡ ꯍꯥꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ O. ꯏꯕꯣꯕꯤ ꯌꯥꯎꯅ ꯀꯪꯒ꯭ꯔꯦꯁꯀꯤ MLAꯁꯤꯡ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ K. ꯃꯦꯘꯆꯟꯗ꯭ꯔ ꯍꯥꯟꯅ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ N. ꯂꯣꯀꯦꯟ ꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯅꯨꯡꯊꯤꯜ ꯄꯨꯡ 3ꯗꯒꯤ 5 ꯐꯥꯎꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯀꯅꯥꯕꯨ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯥꯒꯠꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯈꯤ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯑꯃꯁꯨꯡ ꯑꯜꯐ꯭ꯔꯦꯗꯀꯤ ꯃꯤꯡ AICCꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯂꯥꯎꯊꯣꯔꯛꯄꯒꯤ ꯊꯥꯖꯕ ꯂꯩꯔꯦ